ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ 1ꯗꯒꯤꯅ 3 ꯐꯥꯎꯕ ꯄꯨꯂꯞ ꯀꯂꯦꯛꯁꯟ ꯇꯧꯖꯔꯒ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯒꯠꯆꯕꯅꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯖ ꯊꯥꯖ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖ ꯊꯥꯖ ꯅꯨꯃꯤꯠꯇꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯍꯦꯜꯂꯛꯂꯦ 10 ꯇꯥꯔꯛꯀꯗꯧꯔꯦ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯅꯪꯅꯅꯕ ꯁ꯭ꯀꯨꯜ ꯇꯥꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯆꯦꯜꯂꯛꯂꯤ ꯃꯅꯪꯒꯟꯗ KG 5ꯗꯒꯤ ꯇꯥꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯃꯃꯝꯁꯨ ꯌꯥꯜꯂꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯅꯕꯒꯤ ꯕꯦꯟ ꯈꯤꯡꯅꯈꯤ ꯂꯥꯏꯖꯒ ꯊꯥꯖꯒꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯊꯝꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯈꯣꯡꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯅ ꯋꯥ ꯅꯣꯛꯏ ꯊꯥꯖꯗꯨ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯅꯥꯕꯅꯁꯨ ꯀꯞꯂꯤ ꯇꯧꯏ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯂꯥꯏꯖꯅ ꯀꯩꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤꯗꯨꯅ ꯃꯤ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ ꯈꯨꯔꯨꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯆꯠꯄ ꯐꯥꯎ ꯍꯩꯇ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯅꯣꯕ ꯂꯥꯏꯖ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯑꯩꯒꯤ ꯅꯥꯔꯤꯁꯦ ꯅꯪ ꯂꯧꯖꯔꯣ ꯄꯥꯝꯖꯗꯦ ꯌꯥꯔꯣꯏ ꯂꯧꯖꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯀꯜꯄꯅꯥ ꯑꯗꯨ ꯔꯨꯝ ꯆꯦꯛ ꯇꯧꯅꯕꯒꯤ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯥꯏꯖꯒ ꯊꯥꯖꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯩꯃꯥ ꯅꯕꯥꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯤꯁꯤ ꯌꯥꯎꯔꯨꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯊꯣꯔꯣ ꯃꯤꯁ ꯂꯥꯏꯖꯁꯦ ꯍꯧꯖꯤꯛ ꯇꯨꯁꯟꯕꯗ ꯃꯈꯣꯡꯁꯤ ꯌꯥꯝꯅ ꯅꯥꯔꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯁꯦ ꯂꯩꯖꯍꯧꯔꯁꯅꯨ ꯑꯩꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯔꯨꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯁꯦ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯁ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯈꯨꯔꯨꯗꯨ ꯍꯨꯕꯥꯠꯂꯒ ꯏ ꯈꯔꯁꯨ ꯊꯣꯛꯂꯝꯈꯤ ꯁꯤꯗꯤ ꯈꯔ ꯁꯣꯛꯑꯦꯅꯦ ꯐꯔꯦ ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯊꯥꯖ ꯅꯪꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯎꯔꯨꯔꯣ ꯍꯣꯏ ꯃꯤꯁ ꯂꯥꯏꯖ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯅꯕꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯤꯁ ꯑꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯧꯔꯨꯔꯒ ꯍꯤꯗꯥꯛ ꯈꯔ ꯇꯩꯈꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ ꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ ꯍꯣꯏ ꯃꯤꯁ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯤꯁ ꯀꯜꯄꯅꯥ ꯆꯠꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯥꯏꯖ ꯃꯇꯣꯝꯇ ꯂꯩꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯃꯤ ꯑꯇꯩꯁꯨ ꯃꯊꯪ ꯆꯪꯅꯔꯛꯂꯤ ꯊꯥꯖꯅ ꯂꯥꯏꯖꯗ ꯈꯔ ꯐꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯂꯥꯏꯖꯅ खरा फरे हाइना खुमी असुमना मतम अदु हौख्रे स्कूल की मतम लोइदुना छात्र छात्री पुनमक मागी मागी जुमदा हनरई लाइजा अमति थाजा क्लास 9 तमलिबा महिरोइनी मखोई अनी सी यामलुना तिनै क्लास अदुदा मसक फजबा लाइरिक हैबा अमति ngausannabada lam henbada maming satliba ingau ngaujibini मखोई अनी की पांदमदी ngauba kandasu ngaugani लाइरिक सु सोहललोय फैशन सु तौनी हाइबसिनी मखोई अनी बु पामजबा ngaujaba स्कूल अदुदा मसिंग यामन लई अदुबु मखोई अनीदी नुक्सी नुंगोल की लमददी कोक थादरमदी आसमना लाइजा अमदी थाजना वारे सना सना असुम लापना मखोई मखोई की युमगी थोंगाल जबक लई मखोई अनी सी युमथंग नबगुंबनी लाइजगा थाजगा मखोई अनी की युमसी मरकता युम अहुम खतमक खल्लगा लई थाजा होरेन अखोइदा लाओ मिमी सिंजु चासेबा याजरे बेमा पैसा कमत लैजत्रे ngaraangda phone recharge ka phida ngari e aibu nangonda sen por o haikrabo hoi bema ari pemi gi madan chajan ndi hayeng isa ba kok tang nabani ha kari kaisu haide asumna hainaraga makhoi ani wa noktuna magi magi thongalda sangnakhi masedagi thajatu mayum jawduna mafi maron hongdoklaga sak sari aduga sak toklaga laija hoi gi yumda lai matam aduda laija gi mamadu mangolda fi sarga lerami maduda thajana ima laija leitro haina hangi maduda laija gi mamana imungda leikhibani jango asomna hairakpadagi thajadu
ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯂꯥꯏꯖꯅ ꯍꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯨꯕꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯎꯔꯁꯨ ꯌꯥꯗ꯭ꯔꯣ ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦ ꯍꯥꯏ ꯂꯥꯏꯖ ꯍꯥꯏꯕꯤ ꯊꯌꯦꯛꯅꯕꯤ ꯅꯪ ꯂꯩꯔꯕꯣ ꯈꯪꯅꯦꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯧꯔꯛꯂꯤꯕ ꯃꯊꯛꯀꯤ ꯗꯣꯂꯥꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯐꯛꯇ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯦ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯎꯗ꯭ꯔꯣ ꯃꯦꯖꯤꯛ ꯇꯧꯗꯣꯏꯅꯦ ꯅꯪꯕꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯗꯥꯏꯅꯦ ꯆꯥꯗꯣꯏꯅꯦ ꯀꯩꯅꯣ ꯑꯉꯥꯡꯒ ꯂꯩꯕ ꯆꯠꯍꯟꯈ꯭रिꯌꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏ ꯃꯦꯖꯤꯛꯇꯣ ꯁꯤꯒꯤꯅꯦ ꯂꯨꯄꯥ ꯆꯠꯄꯤꯁꯦ ꯁꯤꯒꯤ ꯀꯝꯄꯥꯁꯁꯤꯗ ꯍꯥꯞꯆꯤꯜꯂꯗꯅ ꯑꯗꯨꯒ ꯃꯥꯡꯍꯟꯈꯤꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯍꯟꯗꯣꯏꯕ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯧꯔꯣꯅꯦ ꯌꯦꯡꯒꯦꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯅꯝꯃꯛꯀꯦ ꯍꯣꯔꯦꯟ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯒꯦꯕ ꯍꯣꯏꯅꯦ ꯐꯖꯅ ꯅꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯝꯄꯥꯁ ꯑꯗꯨꯗ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯛꯏ ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨꯗ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯄꯥꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯁꯣꯝꯗ ꯊꯥꯖꯁꯨ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯏꯖꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒ ꯀꯟꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯊꯥꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯑꯁ ꯑꯩꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯅꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯒ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯄꯔꯞ ꯀꯥꯈꯠꯂꯛꯑꯒ ꯂꯥꯏꯖꯗ ꯏꯆꯦ ꯃꯤꯃꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖꯗꯨ ꯅꯣꯛꯇꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯂꯥꯏꯖ ꯊꯨꯝ ꯈꯔ ꯋꯥꯠꯇ꯭ꯔꯣ ꯊꯨꯝ ꯈꯔ ꯊꯥꯛꯁꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯆꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯑꯒ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯗꯤ ꯊꯥꯛꯀꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯛꯇ꯭ꯔꯗꯤ ꯌꯥꯗꯕꯤꯗꯣ ꯇꯧꯅꯨ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯄꯨꯔꯥ ꯍꯤꯔꯝꯕꯤꯅꯤꯍꯦ ꯑꯁ ꯍꯤꯔꯝꯕꯤ ꯀꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄ꯭ꯔꯃꯥꯟ ꯇꯧꯐꯝ ꯂꯩꯔꯝꯃꯔꯣꯏ ꯍꯣ ꯊꯨꯅ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤꯗꯤ ꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅ ꯊꯕꯛ ꯂꯥꯛꯇꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯖꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯃꯥꯅ ꯑꯍꯟꯅꯤ ꯉꯁꯥꯏ ꯃꯤꯃꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯅ ꯃꯥꯅ ꯑꯇꯣꯟꯕꯤꯅꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩ ꯃꯈꯣꯏ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯀꯌꯥꯁꯨ ꯇꯧꯅꯩ ꯊꯥꯖꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯊꯥꯖꯒꯤ ꯃꯕꯨꯡꯅ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯊꯥꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯟꯅ ꯊꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯌꯦꯡ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯖ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯂꯥꯏꯖꯒ ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯑꯇꯣꯞꯄ ꯃꯤ ꯑꯇꯩꯁꯨ ꯆꯠꯂꯤ ꯃꯐꯝ ꯑꯗꯨ ꯁꯥꯁꯨ ꯁꯥꯗꯦ ꯏꯪꯁꯨ ꯏꯪꯗꯦ ꯌꯥꯝꯅ ꯏꯪꯅ ꯃꯤꯌꯦꯡꯅ ꯉꯥꯜꯂꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯖꯕ ꯎ ꯋꯥꯅ ꯇꯥꯝꯅ ꯍꯧꯔꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯊꯥꯖꯒꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯊꯥꯖꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯊꯣꯡ ꯑꯃ ꯂꯥꯟꯗꯨꯅ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯃꯔꯤ ꯆꯠꯈꯤ ꯊꯥꯖꯁꯨ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯥꯟꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ
ki haiduna adumak leihokhi masidagi thajatu asomgi wangma yaukhri mahakna torban da leplaga laijabu kanna kauki masidagi thajatu mikap thoraklei matam adu da mahak masa adu yamna kiki aduga karimangno hojikidudi haina murum soli masidagi mahakna pung yenglubada nungalamdai pung ahum taramlei nongsu ngandore haiduna mahak tumdri phone adu yenglaga adum leiri asomna matamdu haukhre nongsu fajana ngale thajadu mamai mamit tathoklaga tuition lai laijasu lakli makoi ani thonga da thingaduna punna tuition mafamda lakli lambida chakna thajana ngarang magi mamangta thokibesing adu laijana tamkhi maduda laijana adudi yam phataba mangne amuk tummaga mangdo namsin khoyadro as aidi kiduna dum tumdre asomna laija amadi thaja wari sana lakpana makoi tuition mafam jawri masidagi makoi atai mayam aduga punna tuition hauki tuition loraga yumda halakle aduga school amuk chatki numittu thajagi mamayadu kaya haining harau tabagum tauki maduda laijana thaja kaidorage ngasidi nang hankhaiga iman manadira laija aisi ngasidi isa se kino mai tawi nakong sina marol lama mi kapna lawno baki makol da tai kaino haisibo adudi ngasai na hayadro yumda halasiro ai oja da haina bige yanida yam kana nungai tab natiba asumna waris hanaduna matama sum haukibana school choti tharaklei laijana thajabu yum phawba thinjin biram laga laijasu yum lomda hankrei numit adugi numida wayamda thajadu laija khoigi yumda lai mahanga lakpada laija khoigi yumdu laija natana mi kanamata leiramdi matamaduda laijana thaja kaino nasangam de haraga kaidore amula idubo aisu noida lake toromire ho lakpaga yadrabo haisibo isa khara nuwaire adugi laine naba haiba minati ne karino pura iduna siro imga yengsi lao hoine bongo weramdana ne bukjai jai yani ko asomna wari sana makoi ani laija hoigi mathakki marang mimi singju sakiba tran aduda kakhlai masidagi makoi ani phamduna wari sanai maduda laijana thajana porokliba pot adu karino yengsi haiduna yenglubada laphoi werami maduda laijana sidi laphoi ne askara deno haunida hauni nanga laphoi da chopa sidi ba rahulna laija pamugumani astaning de sabirai man madugi wado pasilakanu thuk lawe ba laija hai soibani yabri khodana mana nangbu yam pamjabani ko yaga sedui wado ai ima koroke laphoi su ubada mati yam harau jarani asi hairaga mababu kanna kauki matamadu da thajana ngaikune noi ma do hore lakpata khangpre khanganse noi ma na khangbado yengma yam nungai bane sigi tarang manbo pusi kari yawgi manungda kaigino kemti yawdabani adudi sigi manungdane ai lolage aduga hore noi ma laagane ai khangtok tholakeba arda mana khangbado yengse hoi yaine asi hairaga thajatu tarang manba asobo upu aduda sangkhai tanja aduda laijagi mamadu laijabu kauduna karigino ne nangna ai kauridubo haiduna ngang maning lomdege lai masidege laijana mama jopsilakpana halani khanduna thajabu upu aduda parap sanghallaga makhung khonjali aduga mamana laiba domda talandagi parap kumtharai adubu laibak thibani laijana hathu kumtharakpata khungpham sahawduna mahak tolangi istar adudagi tharo ontharakhi aduga istar kapham manakta leiba ambari amada makok jesenbadagi mahak gyan makhri aduga makok adusu I yamna thokhi matam aduda laijagi mama adu sensillaktuna laijibu kanna kauki adubu laijadi gyan lakhidi laijagi mamana kanna kappa aduda maningda thabak suraga leiramba laijagi mapasu taroduna sensillakhi mada natana atai mioi kharasu sensillakhi masidagi laijadu hospital da pukhi maramasina laija hoigi yumnadu solon silamlei adubu yumadugi dura mathakta leiba upu amagi manungda thajadi leiribani
ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯥꯡꯅꯕ ꯑꯗꯨ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯇꯨꯅ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯨꯒꯤ ꯄꯣꯅꯥ ꯃꯆꯥꯗꯨ ꯂꯥꯏꯖꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗ ꯄꯥꯟꯁꯤꯟꯈꯤꯕꯅ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗꯦ ꯃꯝꯂꯕ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯖ ꯀꯟꯅ ꯀꯞꯈꯤ ꯎꯄꯨ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯇꯤꯟ ꯀꯥꯡ ꯆꯪꯗꯅꯕ ꯁꯥꯔꯝꯕ ꯑꯣꯏꯕꯅ ꯃꯆꯦꯠ ꯑꯃꯠꯇ ꯍꯣꯈꯤꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖꯗꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯃꯀꯣꯛ ꯑꯗꯨ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯖꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯊꯤꯅ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯔꯦ ꯁꯣꯝꯗ ꯊꯥꯖꯗꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯣꯔ ꯐꯨꯟꯖꯤꯜꯂꯛꯇꯨꯅ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯥꯏꯖꯗꯨ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯃꯍꯥꯛ ICUꯗ ꯂꯩꯔꯤ ꯒ꯭ꯌꯥꯟꯁꯨ ꯂꯥꯛꯇ꯭ꯔꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯌꯥꯝꯅ ꯋꯥꯖꯈꯤ ꯑꯃꯗꯤ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝꯅ ꯋꯥꯅꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯂꯥꯏꯖꯗꯨ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯀꯣꯛꯇ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ICUꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯊꯥꯖꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯅꯈꯤ ꯂꯩꯀꯥꯏ ꯑꯃꯗ ꯊꯧꯗꯣꯛ ꯑꯅꯤ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯛꯄ ꯑꯁꯤꯗ ꯉꯛꯅꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗꯦ ꯁꯣꯝꯗ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯊꯥꯖꯕꯨ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯛꯇ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯅꯔꯤ ꯊꯥꯖꯅꯁꯨ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯝꯗꯕꯅꯤꯅ ꯍꯪꯐꯝꯁꯨ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯖꯗꯨ ꯃꯀꯣꯛꯀꯤ MRI ꯂꯧꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯅꯥꯀꯟ ꯑꯃꯗ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯡ 10 ꯇꯥꯁꯤꯟꯈꯤ ꯁꯣꯝꯗ ꯂꯥꯏꯖꯁꯨ MRI ꯂꯧꯕ ꯂꯣꯏꯔꯒ ICUꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗ ꯊꯥꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯆꯤꯡꯅꯕ ꯄꯥꯈꯠꯅꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯊꯥꯖꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒ ꯄꯨꯂꯤꯁꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅꯕ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯁꯣꯝꯗ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯏꯖꯒꯤꯅ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯤꯔꯝꯃꯣ ꯌꯨꯝꯗ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯑꯥꯗꯗꯤ ꯏꯕꯥꯏ ꯍꯣꯏ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ इबुंगोसु स्कूल की परीक्षा कुइद्रबनी अदुना नसुगा पुन्ना युमदुदा लेबिरमो हाइबबु याइदा लेरेगा लोरेदना कैदौवेगे अदुबो ngasiti nuaitre aduna hayeng nungdangdagi isu thoibuga punna leirega loire kaino adu paisa nusadi kamdauba ibaina halame mana sen khara pirame masina dum sauji kiri sinaba yakini babung o fare asumna wari watai kaya sanari ngai laijatu operation lorduna inthoraklei adubu mahak haujiksu wakal tari asibagum leiri maramasi na mahak ICU wata amu insinki matam aduda doctor na operation di mai pakna pangthokre adubu wana basidi wakal tarapadi numit kharni changkini adu doctor kaisu thudokpadi haujik taroidam natro som ana basigi mapa obirabra hoi mane doctor masi makoki sarukta thile sokre adubu operation dodi mai pakna pangthokkibanina asoi leidobo mandi adubu isol khoramsi anabasina wakhal lakri phawbadi kari oirkadobuno khangdri asumna doctor aduga laijagi mapaga wari kaya kupna sanaki matamdo hawkhre mathangi numita laijagi yum aduda laijagi mapu mabok amadi mopanu numidang waramda lakhi masidagi makhoi aduda lainaba sem saki
तालक अदुदा लाइजगी ममा अदु लाक्तुना लाइजगी अनाबगी फिबम अदु करमना तहरबगे हाइना हंखी मदुदा लाइजगी मपुना हौजिक क्या लाक्ट्री आईसीयूदा लेहौरी हाइना वारी तौरमी मदुदा थाजगी ममाना मागी मचानुपीसु ngahandagi thiba khangtri haina wari sar'i asomna wari sanaraba matung numit tasilakpadagi thajagi mama adu sakhrei masidagi lajigi mapu mabok amati mokpa adusu yum aduda lehauri masaki matung numidange matam jaroklei lajigi mabok tu sak thongli lajigi manau nupa thoibaga lajigi mapuga phungada phamlaga wari sanari ipu masidi wari liyo ai wari taningera hai napudi wari haite ko natte nangbu parikha su kuije hai natte lai tu khara paba yadro aska gino da ya wali da tha bro wali adu ipu wari tu liyo ba wari tu li da di ai cha kam cha ko hai ma natte ne kari wari lu ba li du sibo putki liyo ipu ho ligese khul amada nupi ama leirami magi machanupa nukchi khraba ama su leirami adu laibak thi bai duni nupi du gi macha do manung matam sadra laikhire ipu bur olak tiro hai oloida wari se luna ta khore nangbo adagi nupi duna magi machanupa si khibadu gi yamna kapsakhi nupi aduna ne magi machanupa na pamjarami haidana nukti gi injang sei thonga katli ipu adudi mangdagi thorktiro nungai khidre he thoiba wari se nangli lage haibro ha ipu adum liuda adudi wa phajilakunu ko hadak hek wa phajilaba wari to e ko hu ipu wari to makhataro ba adegi kando ge bo nongmadi lekai adugi yu yamna thakpa yu yamna ngawba nupa ma nupi dugi masa nupa na podoi khiba mangadu gi marakta madi yungau silaga tumlibore adagi di nupi du mahau sagum sa kharaga injang kharaga porakle aduga mang aduga thamlaga masa nupa bu kawraga kappa horele ha ibungo nangna pamjaba injang se imana thonglabani ne sa ulaure nangbo haidana kappa sida ngasai gi mangmana tatumba yungau bu nupa du madi tumba yadraba zanidana madagi mana khudaugu sakolakdana ho ima nachala e ngaibiramo haidana khumuruba zani madagi nupi du khapre khe khangkidana ima na phagi tawbani haramlaga sen khiye laijagi mapuna ledi wari aduda laijagi mopa thoibadu yamna kanna nokhi laijagi mapuga laijagi mopa thoibaga noktuna wari linaringai sak loisinlaktuna makhoi sak cha thoklei masidagi sakcha toklaga makhoi tumba sangakhi thoibaga mabokka tuminai aduga laijagi mapudi matomta tummi matamdi asum hogjin khibana numitangi pung 10 henjilaklei matam aduda yum aduda kanagumbi amana kappaki khonjal tarai aduga yamna wana sor honbagi khonjal tapna takhi khonjal adu tabada laijagi mapudu mikap thoraklei matam aduda mahakna khalli karinu ne yum sibo laitin phatabaga leiraba jalane asomna khallaga mahak phamungdagi kumtharaklei aduga mahakna tariba khonjal adomda asum lai matam aduda laijagi mabokna thoibabu kanna kaurai adumna kanna kaurakba aduda laijagi mapudu kaidorage haiduna chensilai maduda laijagi mabokna thoibase manglaknaba mali hairaki masidagi laijagi mapuna thoibada kari taurinune thoiba haina hangi maduda thoibana ipu aigi mangda nupi apatpi amana aibu kanbiu thoiba hairaga koitan tanaye ayamna kiye ipu asi hairaga mabokta kanna konsilli maduda mabokna kaisu taroida bobokda yesidi haiduna thoibna kiriba du themjin bikhi masigi matung makhoi kaisu tararoida haiduna amuk tumna khrei thoibagi mapusu magi tumfamda sangaktuna amuk hithakhi mahakna khalli karinone ngasi tawrisibo asigumba thodoksidi amukta thingatri karibu thoklagaba asomna khanduna mahaksu adumak tumthakhrei
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯂꯥꯏꯖꯒꯤ ꯃꯄꯨꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯋꯥꯏ ꯁꯤꯠꯂꯤ ꯂꯥꯏꯖꯒꯤ ꯃꯕꯨꯛꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯂꯤ ꯊꯣꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯏꯁꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯂꯒ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯔꯥꯡ ꯌꯨꯝꯁꯤ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯇꯥꯏꯅꯦ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯏꯁꯨ ꯊꯣꯏꯕꯁꯨ ꯉꯔꯥꯡꯗꯤ ꯃꯪꯂꯥꯛꯅꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯖꯥꯠꯂꯣ ꯃꯁꯤꯕꯣ ꯈꯪꯗꯦꯅꯦ ꯃꯄꯨ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯥꯁꯣꯟꯅꯅ ꯇꯥꯏ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯐꯠꯇꯕ ꯂꯩꯔꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯨ ꯂꯥꯏꯖꯅ ꯁꯣꯛꯂꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯗꯁꯥ ꯑꯃꯅꯤ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯗꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯃꯄꯨ ꯃꯊꯛꯀꯤ ꯗꯂꯥꯟꯗꯅꯦ ꯉꯔꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣ ꯑꯗꯨꯅꯗꯤ ꯗꯣꯂꯥꯟꯁꯦ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡꯃꯅꯤꯅ ꯌꯦꯡꯈꯤꯁꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯗꯂꯥꯟ ꯀꯥꯐꯝ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯄꯅ ꯗꯂꯥꯟꯒꯤ ꯃꯊꯛ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯄꯨꯗꯨ ꯗꯂꯥꯟꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔ ꯂꯦꯞꯄꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝꯁꯤꯕꯨ ꯂꯥꯏꯖꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯃꯥ ꯃꯁꯥ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯉꯍꯥꯟꯗꯒꯤ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯦ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩ ꯃꯥꯒꯤ ꯃꯄꯨꯅꯤ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯗ ꯃꯥꯒ ꯄꯨꯟꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ ꯍꯪꯒꯦꯅ ꯇꯧꯕꯅꯤꯗ ꯏꯕꯨꯡꯉꯣ ꯊꯥꯖꯅ ꯃꯥꯡꯕ ꯅꯨꯃꯤꯠꯇꯨꯗꯅꯤꯅꯦ ꯏꯁꯨ ꯂꯥꯏꯖꯁꯨ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯉꯛꯄ ꯍꯥꯏꯗꯨꯅꯤ ꯊꯥꯖꯅ ꯃꯥꯡꯕ ꯅꯨꯃꯤꯠꯇ ꯂꯥꯏꯖꯁꯦ ꯁꯣꯛꯑꯦ ꯍꯥꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯃꯃꯤꯡꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯄꯨꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯊꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯖꯗꯨ ICUꯗ ꯂꯩꯔꯝꯈꯤ ꯑꯗꯨꯅ ꯃꯍꯥꯛ ꯎꯅꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯖꯒꯤ ꯃꯄꯥꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥ ꯍꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯌꯥ ꯈꯪꯕ ꯑꯣꯏꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯈꯪꯗꯦ ꯍꯥꯏꯕꯅ ꯑꯌꯥꯝꯕ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯗ ꯍꯪꯈꯤ ꯂꯥꯏꯖꯅ ꯁꯣꯛꯂꯒ ꯂꯩꯕꯗꯨ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄꯅꯣ ꯁꯥꯔ ꯑꯩꯅ ꯃꯅꯤꯡꯗ ꯂꯂꯣꯟꯕꯤꯗ ꯄꯤꯅꯅꯕ ꯃꯔꯣꯏ ꯍꯦꯛꯂꯤꯉꯩ ꯏꯆꯥ ꯂꯥꯏꯖꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯥꯁꯦ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯂꯒ ꯃꯀꯣꯛꯇ ꯁꯣꯛꯈꯤꯕꯅꯤ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯒ ꯂꯩꯀꯠꯅꯔꯤꯕ ꯑꯁꯤꯅꯤ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯅꯣꯏꯗ ꯁꯥꯔ ꯂꯥꯛꯑꯝꯗꯦꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡ ꯀꯟꯅ ꯇꯥꯈꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯊꯣꯏꯕꯒ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯄꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯤꯡꯆꯥꯕ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯅ ꯀꯣꯛꯇꯥꯡ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯀꯣꯏꯁꯥꯡ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ
mutum kawi makhoi ahumna chinggi thel amada phajaba yum ama sarga nungaina chahi kaya laiki nakan amadasu khul amada mana pangba nupa ama lerami mahakse mana pangba natana suba chatpasu yamna tanba misak ama oirami maramasina magi nupina thina saiki adubu madi mana pangmanina kharata da tawbunina kaya khanjilude adubu nongmadi magi nupina yamna sauna nangale minararoi haiduna mapawda sananaba tawri madagi mana pangba nupa aduna phare aisu langpaida satlaga sen talurage nupi nang sauranu haiduna themjinbire madagi mathangi ayukta mana pangbado magi nupina semba sakyom ama puduna langphai lai mahagna asumna lakpada hingsaba hu madugi saukhraba yumjawado yausilakledo asumna thoibagi mapuna wari kanna leadingai yup adugi yumthaklomda mi amana dangdang senbagi khonjal tarai khonjal adu tabada thoibagi maputu wari liramba du sap lepi aduga yumthakti yengkhali matam aduda thoibana ipu hojugi dubu karino haina hangi maruda thoibagi mapuna khangdene ibungo butla laira khangdine asomna hairapada laijagi mabokna ho karino hari dubo kaisu oramoi hogdong oiramni asi hanu basidi ha hoin hey hogdong ni ne aidi bhap ama tawredana hey hogdong ni thoibagi maputu bap e hogdabadagi thoibada butla laira khangde haina khumkibani पाखुम अदुमकना थोइबसु ngahakti kirurabani adubu hogdong ni hairpadagi o haiduna leiki masidagi thoibana wari makha taraknaba mapuda haiki adubu thoibagi mapudu wari linindrei masa adu charangnaki madu khangbadagi laijagi maboktuna sak charo aduga kona linaro haiduna sak thirai masidagi makoi sak saki madu loraga adumak tumnaki numit adudi ngarangki matau adudagi khanghen hengalaki noksu kana taki numit adugi ahingi pung ama tarakpada yum adugi yumjaida kanagumba ama kappaga satpa horaki matam aduda yumjai ki ka aduga thangnana tumliba thoibagi mapudu mikap thorakle aduga yumjai aduda mi chatliba du yengki madu ubada maha kibasu fauki maduda mahakna khali hai soidre sidi yum masidi lai phatab leire adunati hayemak maiba amata da yadre masi khallaga aham haiduna khawdemi mahana asumna khawdem luba du da yumjai da salamba du mangkhrei masidagi laijagi mapudusu makhatala adumak tumki numit adugi ahingda somdasu thajagi mamana tumlingai magi manakta mi ama phammaga kappagi mawong torakhi maruda thajagi mamatu mikap khangthok tholai aduga magi akoibada koyeng yengi masidagi mahakna thajabu kana kauduna kappa haurakli mahakna asumna taurakpa aduda thajagi mapa amadi mabung adu kaidorake haiduna sensalai maduda thajagi mamana magi manakta masa thajadu kaplammi haina kaptuna hairami maruda thajagi mapana mama nangi wakhangna oiramganida haiduna themjinbiri adubu thajagi mamadi magi machanupidu hinglamgadaba mandre haiduna ahing aduda kanna kaplaklei thajagi mapaga mabungana themba ngamkhidi thajagi mamati thajagi photo adu konduna masa thajabu kanna kauduna kapki masidagi kappa yaba kaplaba matung phamungda phamduna amuk leiri ahing aduma tumba yakhidi masa thajana hairamba nganglam saklamba mayamadu ningsing adum kapli asumna matamadu haujinkhre haujik nongalamdaigi pung ahum tarakle matamadu da laijigi maupa thoibadu mapan thukningi haiduna mabupu haudurai masidagi mabuk punna makoi ani mapalomda thorakli makoina asumna mapalomda thorakpada talan kapam adugi mathak thangba istiara aduda nupi ama lepaga leiba adu laijagi mabokna haiphet uki masidagi mahakna istiara aduda sat leisillaga yengbadadi kana amata leiramdi adubu kanagumba ama satkibagi mami manba ama haiphet uhoki asumna laijagi mabokna lepaga dalan aduda yenglingai thoibana ibo kaidorage lao
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯕꯣꯛꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯆꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯗꯤ ꯃꯄꯥꯟ ꯊꯣꯛꯂꯤ ꯁꯣꯝꯗ ꯃꯕꯣꯛꯅ ꯅꯥꯛ ꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯒꯤ ꯃꯤ ꯑꯃꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯗ ꯂꯣꯏꯗ꯭ꯔꯤꯕ ꯊꯣꯏꯕ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯁꯨ ꯂꯣꯏꯔꯦ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯕꯣꯛꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯦꯛ ꯊꯤꯡꯖꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯊꯣꯏꯕꯒꯤ ꯃꯕꯣꯛꯅ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯕꯣꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯕꯣꯛꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯐꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯈꯤ ꯊꯣꯏꯕꯒꯤ ꯃꯕꯣꯛꯇꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯀꯔꯤꯃꯠꯇ ꯎꯍꯧꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯀꯤꯁꯨ ꯀꯤꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯊꯤꯕꯗꯧꯅ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯕꯣꯛꯅ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯄꯣꯛꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯍꯥꯏ ꯑꯩꯅꯤꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯊꯣꯏꯕꯗꯨ ꯅꯤꯡꯊꯤꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯏꯖꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯀꯥꯁꯤꯗ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯍꯥꯏ ꯁꯤꯒꯤ ꯀꯥꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯗꯅ ꯆꯪꯉꯛꯄꯅꯤ ꯅꯪꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯍꯪꯕꯗ ꯂꯥꯏꯖꯒꯤ ꯃꯕꯣꯛꯅ ꯃꯥꯒ ꯊꯣꯏꯕꯒ ꯃꯄꯥꯟꯗ ꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯇꯝꯈꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯌꯦꯡꯃꯛ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯗꯨ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯀꯩꯗꯧꯔꯦ ꯊꯣꯏꯕ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯤ ꯑꯄꯠꯄꯤ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒ ꯀꯥꯡꯈꯜꯁꯦ ꯍꯥꯏꯗꯣꯔꯛꯏꯅꯦ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯒꯦ ꯇꯧꯔꯛꯏꯅꯦ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯌꯥꯔꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯏꯄꯨꯅ ꯐꯥꯔꯒ ꯐꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯐꯥꯊꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯣꯡꯗꯤ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯅꯤꯗꯨ ꯂꯥꯏꯖꯅ ꯂꯩꯔꯤꯕ ICU ꯋꯥꯔꯗ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯁꯦꯕꯥ ꯇꯧꯔꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯑꯇꯩ ꯅꯔꯁꯁꯤꯡꯁꯨ ꯂꯩꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯊꯣꯏꯕꯅ ꯇꯨꯏꯁꯟ ꯆꯠꯂꯤꯉꯩ ꯊꯣꯏꯕꯒꯤ ꯃꯄꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯗꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯑꯒ ꯇꯥꯁꯤꯟꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯈꯔ ꯆꯪꯉꯛꯏ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯂꯥꯟ ꯑꯗꯨꯒꯤ ꯀꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯑꯣꯟꯊꯔꯛꯑꯝꯒꯗꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯁꯤꯒꯤ ꯗꯂꯥꯟꯁꯤꯗꯒꯤ ꯑꯣꯟꯊꯔꯛꯏ ꯍꯥꯏꯁꯤꯕꯨ ꯑꯣꯟꯊꯔꯤꯉꯥꯏ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯦꯗ ꯑꯣꯟꯊꯔꯛꯏꯗꯨꯁꯨ ꯅꯍꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯊꯛꯇ ꯀꯥꯔꯒ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯗꯂꯥꯟ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄꯗ ꯐꯛ ꯑꯃ ꯊꯥꯔꯝꯈꯤ ꯑꯗꯨꯒ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯊꯥꯖꯅ ꯌꯥꯎꯈꯤꯕ ꯎꯄꯨ ꯑꯗꯨ ꯎꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕ ꯖꯥꯠꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯅꯕꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨꯗ ꯁꯥꯔ ꯂꯥꯏꯖꯗꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯒꯅꯤ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ
थोइबगी मपु असु माइबा कौपा चतखी मसिगी मतुंग पुलिसिंग अदु हॉस्पिटल दे जौरी मतम अदुदा डॉक्टरना मासे याम कन ग्यान लापदी ओइद्री अदुना याम कन वाहंग पाहंग तौबदी नुंगाइखिरोय अदुना अरु अरुब वाहंगदी हंगबिबा यादेको मतम अदुदा पुलिस ऑफिसर अदुना होय डॉक्टर आई भाब ताजरे असम हायरगा पुलिस ऑफिसर अदुना लाइजगी मनाक्ता संगई मतम अददी लाइजसु वखल लाकनबनिना आईसीयू दा थमद्रे वार्टो ओइना लेरे पुलिस ऑफिसर अदुना संगकपदा लाइजगी ममा मपासु लेरमी मतम अदुदा पुलिस ऑफिसर अदुना लाइजा नंबु नसा खरा नुवाइरब्रो हाइना हंकी अदुबु लाइजदी होय माय हाइदा पुलिस अदुदा येंगदुना लेरी मसिदगी पुलिस ऑफिसर अदुना मखा ताना ऐसे पुलिसनी नंगी नमानबी थाजदो मा मांखिबगी कन्न थीरिबा मिसक्तो ऐनी असुमना पुलिस ऑफिसर अदुना थाजगी ममिंग हेक पल्लुबदा लाइजना हा थाजा इमा थाजदी मा कमाय तौखरगे उपुदगी कनाना लौथोकेबा मा उपुद लेहोबने असुमना लाइजन हायरपदा पुलिस अदुना लाइजा से वखल ताउसे उपु हाइबबु कइनो नंग लाइजगा पुलम्ब्रो मदुदा लाइजना पुलमे ngasa ibani dalan da leirambane aidi dalan dagi onthabadagi gyan takidre madi upuda yahori bane amta lokthokpiyo natradi bera kana neba hoi adudi ai lokthokge kheko asi har ka police officer adu laijagi jumlomda mokoi police mayam aduga haithakhrei haujik laijadi mahana gyan maluriba asi numit kayani malurabani haiba mahak khangkidi mahakti mana dalandagi onthaba numit aduda mahak adumak gyan laklibani haina khanjaribani matam aduda thajagi mapa bungsu yumda haithadaba yaroi haiduna mahaksu yumda haitharai somdasu police officer aduna thajagi imung manung aduda pau piduna makhoisu laijagi yumda lakhanki masigi matung haujik policing adu laijagi yum yori matam aduda laijagi mapuna amaiba amaga loinana lai khoiramnaba sem saba adu ukhi maduda police officer aduna kaidodino haina hanki maduda laijigi mapuna wafam punamak tamki masidagi officer aduna haujikti lai khoiramdasu yarani haiduna makoi police sing kharaga loinana tulat aduda parap kakhali matam aduda thajagi ahal laman singasu laklei makoi natana lekai mi singasu laknari somdana police sing aduna talan mathak aduda parap kakhalaglaga upu adu hangdoki asumna policing aduna upu adu hangdok budati thajadi yarum khidi masidagi policing aduna dalal mathak adu da koyeng jingi adupu leiribu upu adu natana atopa upu amatta leikhidi policing adu makok ngauki karamba upu oirba zatno haiduna yum adu da leiba upu sing adu hangdoktuna koithi thirai adubu phangba koupa leikhidi masidagi policing aduna yum asida thajal leirambagi khudam changdam kaya yengki adubu amata phanglamdi masidagi policing adu yum adu thadok lamaga hospital da amuk chanana ba thorki matam adu da thajagi mapana policing adu da thajal leire hairaga karai nusar haina hangki maruda police officer aduna lajina hairakpagi matungina aikoi lakpani adubu thajasu leiramdre aduna lajada chatlaga karamba duno haibadu amukta hanglukhige asi hairaga policing adu lajagi mapu amadi mabokta yum asigi asengba ahal singla haina hangi maduda lajagi mapuna nati bungo aikoi di lajagi mama mapani yum si thadokpa nungai ti haidana aikoi na sanganaba leikhibani adu ahana singa lakpada yumsi kari torongge haidi yumsi ki thong phakai ba khotpa leirambro leiram de boy bungo asomna laijagi mapuga police officer adu ga wari sanarakpa adu da laijagi mabukna ibungo aina sakhum changakpada di maning thong se hanglaga leirami aidi makhoi no hobi tawbada karamli boy khalli bani bungo adu natabada di kari torongge atai di khangdre bai bungo yam nungai jare aikoi hospital da laje unaraga mafam masita amuk lakhini
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯂꯥꯏꯖꯅ ꯂꯩꯍꯧꯕ ꯋꯥꯔꯗ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯤꯁꯇꯔ ꯑꯃꯗ ꯍꯪꯕꯗ ꯑꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ICUꯗ ꯑꯃꯨꯛ ꯏꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ICUꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯄꯗꯒꯤ ICUꯗ ꯏꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯥꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯍꯥꯏꯊꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯊꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯊꯥꯖꯁꯨ ꯎꯄꯨꯗ ꯌꯥꯎꯍꯧꯗꯦ ꯀꯔꯝꯕ ꯎꯄꯨꯗꯅꯣꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯁꯥꯔ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯂꯩꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯍꯥꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯊꯥꯖꯒ ꯂꯥꯏꯖꯒꯅ दलाल मथक अदुदा थोखिबसिंग अदु लोइना हाइरमी अदुगा उपु मनुंगदा थाजना लेहौबगी वारी अदुसु लिखि मदुदा पुलिस अदुना उपु अदुदनिने अइखोइना इहान हाना येंगिसे अदुबु थाजदि यारोमदे करिगुम माना उपु मनुंग अदुदा यारगा लेबा ओइरगदि माना पथपम थबगी मनम सोजन नमकनी अदुसु अमत नमदि अदुना थाजसे युम अदुदा हौजि हौजि छुंगै लेति सार अदुमदि अइ खंजद्रे इचा लाइजना हाइरमबदु हाइजबनी फरे लाइजना थाजदु दुरा मथकी उपुदु द याहौ याहाइरिबनिना मदु सुंगदबदि माली अदुबु थाजना लेदमद्रिबदु कमाय तवरिनो खंद्रेने उपु अदुदगी थोक्लगा महा कदाइदा चक्रबनो खंद्रेने याम नुगाइजरे अइखोय अमुक चलुखिगे लाइजना वाखल हेक लापगा अइखोयदा पाउ पिबिरउ डाक्टर दसु हाइरमलबनी होय सार अइखोय सोइदना हाइजरके असोमना हाइनरबा मतुंग पुलिसिंग अदु चटख्रै लाइजगी ममासु लेहौरी तंजा अदुदा प्रभावती हॉस्पिटल अदुदा नर्स ओदुना लैरिबी रानीदु लाइजगी ममागी मनाक्ता परप्रप लाई अदुगा इनमा कमाय तोरगे थाजतु फंगले हाइब्रो इभिमा फंग्री लाइजना हाइबा दोलानगी उपुदो अदुदा लैरमदेना हाइरी अदो इचा लाइजसे मपुंग फाना अदुम ग्यान लांगनबा होनबदा यारोदोइबेमा इनमा लाई अमा खोइरमगदि सोदना मपुंग फाना वखल लाकनी फत्तबा लाई मना मासे नमसिलगा अदुम थंबिरे अदो इबेमा लाई दु ngasi hekta खोइरमबा यारोद्रो ngahan ibemana लाई खोइरमबदगी वखल लाउरबनी माना वखल से मपुंग फाना लाक्लगदि अइखोइसु नुंगाइनी इबेमा होय इनमा ngasi मपुंग फाना खोइरमसी अदुबु इनमा थाजसे इनमा होइगी युंगी अकोइबदा अदुम लई अदुना मागी असिबा हक्चांगदो इनमा होइगी युंगी अकोइबदा नत्रगना युमदा सोयदना लेरमगनी अदुना फजना मुना मुक्तंग थियनबियो ए इबेमा करिनो हाइसिबो इसा थाजसिबु तसिंगना सिरब्रो होय इनमा थाजगी थवाई माले इनमा होइगी युमदा लेरिसे अदो युमदुदा चलगा फजना कुमना येंद्रदि असेंबदि खंगलोई फारे बेमा ngasiगदि लाई खोइरमगदबदो अदुम खोइरमलसी अदुगा अइखोय अनि पुन्ना युमदा चलगा अमुक्तंग येंगसी होय याई नमा हयेंगसे आइगी नाइट ड्यूटी ताई अदुना हयेंग अयुक ओना येंगसे असमना हाइनरिङै लाइजगी मपाबुंगसु लाक्लै मदुदा लाइजगी ममाना ngahange adugumna lai ama khoiramsi haibada लाइजगी मपासु होय होय हाइदुना यारी नाकन अमरोमदा प्रभावती हॉस्पिटल अदुदा नर्स ओदुना लैरिबी रानी महौसाना महाक अमाइबी अमा ओइना लैबनिना लाइजदा करी करी लाइना येंगथि हाइबा महाकना खंगी अमदी लाइजगी इमुंग अदुदा तमनरिबा अदुसु महाकना खंखी मरम अदुना लाइजदा यिलिबा लाई अदु तानखाइनबा लाई खोइरमनबा महाकना हाइरिबनी मसिगी मतुंग निमित अदुगी निमिदांगनी लाइजो होइगी लेकाइदा निसा चाबा ngौसिनबा नुपा मखोय अहुम पुन्ना यु थक्लगा फमली भाइदका
ꯂꯥꯏꯖ ꯍꯣꯏꯗ ꯄꯨꯂꯤꯁ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏꯅ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯚꯥꯏ ꯂꯦꯃꯟ ꯊꯥꯖꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯌꯥꯝꯅ ꯂꯥꯟꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ ꯚꯥꯏ ꯄꯣꯛꯀꯤ ꯀꯔꯤꯅꯣ ꯁꯣꯏꯔꯤꯕꯣ ꯑꯩꯈꯣꯏꯅ ꯎꯄꯨꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕꯗꯣ ꯌꯥꯝ ꯁꯣꯏꯔꯕꯅꯤ ꯎꯄꯨꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯝꯂꯕꯗꯤ ꯃꯊꯟꯇ ꯁꯤꯖꯕ ꯑꯗꯨꯝ ꯃꯥꯟꯅꯗꯧꯅꯤ ꯀꯔꯥꯏꯗꯩꯅꯣꯗ ꯄꯣꯛꯀꯤ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯔꯝꯗ꯭ꯔꯣ ꯑꯃꯨꯛ ꯍꯤꯡꯉꯝꯃꯣꯅꯦ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯥꯗꯣꯏꯅꯤ ꯀꯣꯛꯇꯤ ꯌꯥꯎꯗꯦ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯗꯅꯦ ꯀꯔꯤꯅꯣꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯏ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯟꯕꯨꯗꯤ ꯐꯪꯂꯦ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯣꯠꯇꯨꯗꯤ ꯐꯪꯁꯨ ꯐꯪꯗꯦ ꯄꯠꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯣꯛꯀꯤ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯗꯣ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯁꯤꯒꯨꯝꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯕ ꯑꯩꯈꯣꯏꯅꯤ ꯐꯦꯜ ꯂꯥꯎꯕ ꯊꯕꯛꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯐꯝ ꯊꯣꯛꯇꯦ ꯀꯩꯅꯣ ꯚꯥꯏ ꯂꯦꯃꯟ ꯅꯪꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯁꯨꯃꯥꯟ ꯃꯥꯟꯅꯗꯦ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣꯏꯅꯦ ꯆꯦꯟꯐꯝ ꯂꯩꯒꯗꯕ ꯃꯥꯟꯗꯦꯀꯣ ꯍꯦꯔꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒ ꯆꯦꯟꯐꯝ ꯊꯠꯆꯜꯂꯤꯕ ꯄꯨꯂꯤꯁꯇꯨ ꯍꯥꯠꯇꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯔꯁꯦ ꯇꯣ ꯑꯗꯨꯏ ꯋꯥꯗꯣ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯄꯨꯡ 12 ꯇꯥꯔꯛꯀꯗꯧꯔꯦ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯍꯌꯦꯡꯒꯤ ꯍꯤꯌꯥꯡꯂꯝꯗ ꯄꯣꯠ ꯂꯧꯕ ꯆꯠꯀꯗꯕꯗꯣ ꯀꯥꯎꯅꯤꯀꯣ ꯃꯗꯨ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏꯗ ꯑꯇꯩ ꯀꯥꯎꯔꯁꯨ ꯃꯗꯨꯃꯗꯤ ꯀꯥꯎꯔꯣꯏꯗ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯂꯦꯃꯟ ꯄꯣꯛꯀꯤ ꯑꯃꯗꯤ ꯙꯀꯥ ꯃꯈꯣꯏ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯌꯨꯝꯗ ꯍꯟꯅꯔꯛꯏ ꯑꯁꯨꯝꯅ ꯙꯀꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯣꯠ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯙꯀꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯙꯀꯥꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯒ ꯐ꯭ꯔꯦꯡ ꯇꯧꯔꯤꯁꯦ ꯁꯦꯒꯥꯏꯒꯦ ꯑꯩꯉꯣꯟꯗꯒꯗꯤ ꯇꯧꯔꯛꯀꯅꯣꯍꯦ ꯁꯦꯒꯥꯏꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯆꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯂꯥꯞꯇꯛꯅ ꯇꯥꯈꯤ ꯃꯗꯨꯗ ꯙꯀꯥꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯆꯥ ꯐꯖꯕꯤ ꯄꯣꯛꯄꯤꯁꯤ ꯑꯃꯨꯛ ꯈꯣꯡꯉꯛꯑꯦꯅꯦ ꯃꯥꯅ ꯈꯣꯡꯉꯒ ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏꯗꯕꯗꯨꯕꯨ ꯈꯣꯡꯉꯣ ꯅꯣꯡ ꯈꯣꯡꯒꯗꯧꯔꯦ ꯒ꯭ꯔꯣꯡ ꯈꯣꯡꯉꯣ ꯑꯁꯨꯝꯅ ꯙꯀꯥꯗꯨ ꯑꯉꯥꯎꯕꯒꯨꯝ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯥꯛ ꯊꯥꯔꯛꯏ ꯑꯗꯨꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯙꯀꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯙꯀꯥꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯐꯖꯩꯌꯦ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯔꯣ ꯑꯁꯨꯝꯅ ꯙꯀꯥꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯠꯇꯤꯌꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯙꯀꯥꯅ ꯀꯔꯥꯏꯗꯅꯣꯅꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯏꯟꯅꯔꯛꯄꯗ ꯙꯀꯥ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯜꯂꯤ ꯃꯁꯤꯗꯤ ꯊꯥꯖꯅꯤꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯁꯤꯈꯤꯕ ꯄꯥꯌꯜꯗꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯁꯤꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯣꯝ ꯆꯦꯟꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯙꯀꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯙꯀꯥꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯪ ꯆꯦꯟꯕꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯙꯀꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯉꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯊꯦꯛꯂꯒ ꯊꯨꯗꯦꯛꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯙꯀꯥ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯙꯀꯥꯗꯨ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯁꯦꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯋꯥꯅ ꯑꯁꯨꯝ ꯆꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯁꯟ ꯁꯥꯔꯒ ꯙꯀꯥꯒꯤ ꯃꯅꯥꯛꯇ ꯙꯀꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯙꯀꯥꯗꯤ ꯀꯤꯈꯤꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤ ꯙꯀꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯤꯟꯕꯥꯟꯒ ꯀꯣꯟꯅꯅ ꯃꯌꯥ ꯑꯗꯨ
mathak makha pairaga makhet adu tapna tapna masa matomta sagai jarai saina aduna taka khangba ngamdana kanna kanna lauki adubu angakpadi mahangna lauriba adu lekai adugi mi amattana takidi masidagi mahang masa matomtana masagi mang adu leithat chaduna sijaki somda lajigi imung adudasu yamna kanna tamnaba hawraklei lajigi mapu mabok amadi lajigi mawpat hoibana tumlingai yum adugi dolar mathakta nupi amana kanna kanna kablakhi amati miyoi kharna mi phubagi dub dub lauba khonjal kayasu tarakhi maduda natana yum adugi saksangda kolik kaya makhada thadabagi makhol kaya takhi anakpa amadi arapada huisingna lakna khongpa kappa launa singba kaya torakhi torliba mong aduda laijiki mapu mabok amadi maruwaina thoibadi kibana loiri matam aduda laijiki mabokna laijiki mapuda karino ngasi tawrisibu mapu ngahan khaidagi yamna hele nati ngasai amaibana lai khoirambadubu karimta kanadraba jalo hai tumina layune lai phatabadi mikhol taba yadabani ahoina dum sathibani amaiba aduna ngasaina ngasidi mawok ama torakani aduna kiganu nakoyadi sokloi haidana hairamnabani aduna tumin layu wa nganganu ko asomna laijagi mapuna haibadagi laijagi mabok adusu tumin lairi laijagi imung aduda tawriba adu laijagi yumthangnabada lairiba yumsing adu loina tarami laijagi yum khaktada natana atopa yum singi yenakha yengunda mina senbagi dung lauba khonjal kayasu tanakhi asomna tawna matamadu hojinkhre mathangi nonganbada leikai miyam amana dakadu mamang leirakta misi sadana siramle haiduna wa ngangnari pawadu tabada laijagi mapu amadi mabuk adu yamna kirami masidagi mafam aduda police lakhi pulisna dakagi asiba hasang adu yamna kupna yengki matam aduda police officer aduna leikai aduda ngarang dakana law khongbagi makhol tadabra haina hangki matam aduda leikai gi mi amatana tai haibasi haina rakhidi loinamak tahauti haiduna loinama hainari masidagi asiba hakchang adu pulisna postmortem gidamak pukhi ngehak leiraga laijagi yumda laijagi mama amadi nurse rani ga punna laklei makhoina hek lakpaga laijagi mamada laijagi mabokna lekai asida amadi yum aduda thokliba thodok kodimak loina tamkhi wafam punamak tarar matung nurse rani na hairi hojikti karino haibadu asema khanglani hojik lai ama khoiramlaga yengse masi hairaga laijagi mama amadi nurse rani na leirakpa polam khara yumyai aduda thammi aduga candle sukhatuna rani na leiwa sonuna karigumba khara yengi matam aduda mahakna khangli masidagi mahakna laijagi mama amadi laijagi mapu mabokta hairi hojik thajasi mapung phana sikre mahaki thawainane ngasi yumsida tamdaribase adubu mahaki asiba hakchang adudi lepham khangtokpada nimit kharani di sangkhini masigi su mathakta mahakna thawai ahum pugadori amadi ngarang puba hore aduna ani wali ba ani si hek pubaga hakchang polang aduna leiriba maphamdo soidana khanglani iphema adudi mana puni haribadubu isa laija oiraba jalo inama adudi nateda laijina sokliba siti lai phatabana yekpagine aduna ngarang aina lai khoirambaduna adum pharanida ado ibema ngarang hingasi yumsida tumbangamdabani ne onthongna thina tamnakhre masibu khara phanaba amukta tobiramune ipu matam kharadi yumsida adum tawkhini aina thingmangamloi ipu hoyadi kembe toroida aduna adum leyo kaisu kaidi ibema menabadi adum na hariba aikhodi leibang ngamjaine ado ibemadi sugumba thodogasi kaya mukti thingnare ipu amukka thingadrida handaki asina ahanbani mamangda aigi imanabi manju kobi amada thawai phataba sangbadaki tanthokpadi yaukre ado ibema madi hauji kaisu tawdabra tawdi ipu
ꯃꯌꯨꯝꯒ ꯄꯥꯟꯈ꯭ꯔꯦꯗ ꯃꯥꯗꯤ ꯑꯣ ꯑꯗꯣ ꯏꯕꯦꯝꯃꯅ ꯈꯔ ꯐꯅꯕ ꯌꯨꯝꯁꯤꯒꯤꯁꯨ ꯂꯥꯏꯖꯒꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ ꯍꯣꯏ ꯏꯄꯨ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯔꯁ ꯑꯗꯨꯗ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯔꯁ ꯔꯥꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯈꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯄꯥ ꯃꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯥꯛꯈꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯗꯒꯤ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯦ ꯊꯥꯖꯒꯤ ꯃꯃꯥ ꯌꯥꯝꯅ ꯀꯞꯆꯈꯤ ꯊꯥꯖꯒꯤ ꯃꯃꯥꯗ ꯅꯠꯇꯅ ꯂꯥꯏꯖꯒꯤ ꯃꯃꯥꯁꯨ ꯀꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯣꯝꯗ ꯊꯥꯖꯒꯤ ꯃꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯗꯀꯥꯒꯤ ꯃꯃꯥꯟꯅꯕ ꯂꯦꯃꯟ ꯑꯃꯗꯤ ꯄꯣꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯚꯥꯏ ꯄꯣꯀꯤ ꯉꯔꯥꯡ ꯗꯀꯥꯅ ꯁꯤꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅ ꯍꯥꯠꯂꯤꯖꯥꯠꯅꯣ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯍꯥꯠꯂꯤꯖꯥꯠꯅꯣ ꯊꯥꯖꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯝꯒꯗ꯭ꯔꯣ ꯀꯗꯥꯏꯗꯩ ꯋꯥꯔꯤꯅꯣꯗ ꯎꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯒ ꯉꯍꯥꯟ ꯈꯔ ꯁꯥꯎꯅꯈꯤꯕ ꯕꯣꯒꯦꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯗꯣ ꯂꯦꯝꯅ ꯁꯨꯡꯌꯥ ꯊꯥꯔꯣꯏꯗꯕꯅꯤ ꯑꯩꯗꯤꯕ ꯊꯥꯖꯒꯤ ꯊꯋꯥꯏꯅ ꯃꯥꯜꯂꯤꯀꯣ ꯗꯀꯥ ꯍꯣꯏꯗꯤ ꯂꯝ ꯑꯔꯥꯞꯄꯗꯒꯤꯅꯤ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯠꯇꯣꯏꯅꯣ ꯍꯥꯠꯂꯁꯨ ꯑꯔꯥꯞꯄꯗ ꯄꯨꯔꯒ ꯍꯥꯠꯄ ꯌꯥꯏꯅ ꯂꯩꯀꯥꯏꯁꯤꯗ ꯍꯥꯠꯂꯤꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯇꯥꯍꯧꯗꯦ ꯍꯥꯏꯔꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯅꯤꯀꯣ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯅꯣ ꯑꯃ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯄꯣꯀꯤꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯑꯟꯊꯣꯛꯅ ꯃꯦꯝꯈ꯭ꯔꯦꯗ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯦꯃꯟꯅ ꯚꯥꯏ ꯌꯨꯝ ꯍꯜꯂꯁꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯍꯧꯖꯤꯛꯅꯦ ꯄꯨꯡ 10 ꯍꯦꯜꯂꯕꯅꯤ ꯑꯁ ꯂꯦꯃꯟ ꯅꯪ ꯁꯤꯗꯤꯕ ꯀꯤꯒꯟꯈ꯭ꯔꯦ ꯂꯥꯏꯅꯕꯨ ꯃꯤ ꯀꯧꯅꯩ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯚꯥꯏ ꯄꯣꯀꯤ ꯑꯣꯏꯔꯝꯃꯣꯏꯗ ꯃꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯎꯔꯣꯏꯗ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯃꯟꯗꯤ ꯀꯤꯈꯤꯕꯅ ꯃꯍꯥꯛꯇꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯀꯤꯗꯤ ꯆꯦꯟꯈꯤꯗꯦ ꯄꯣꯀꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯣꯀꯤꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯄꯣꯀꯤꯁꯨ ꯀꯤꯔꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯊꯥꯖꯗꯨ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯄꯣꯀꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯣꯀꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯆꯦꯜꯂꯤꯕ ꯂꯦꯃꯟꯗꯨ ꯌꯨꯝ ꯌꯧꯅꯅꯕ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯄ ꯄꯨꯂꯤꯁꯁꯤꯡꯒ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯂꯦꯃꯟꯅ ꯚꯥꯞ ꯑꯣꯏꯍꯧꯗꯕꯗꯒꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯊꯥꯖꯗꯣ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯣꯀꯤꯗꯣ ꯍꯥꯠꯅꯅꯕ ꯇꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯇꯝꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯔꯤ ꯊꯥꯖ ꯍꯥꯠꯄ ꯍꯥꯏꯕ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯀꯤꯅ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯣꯀꯤ ꯑꯗꯨ ꯎꯒꯤ ꯎꯁꯥ ꯑꯃꯅ ꯃꯈꯅꯥꯎꯗ ꯊꯤꯟꯗꯨꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯄꯣꯀꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯂꯦꯃꯟꯕꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯑꯁꯨꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯗ꯭ꯔꯒ ꯀꯥꯞꯅꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣই ꯏꯃꯥꯟꯅꯕ ꯑꯍꯨꯝꯅ ꯍꯨꯔꯥꯟꯕ ꯆꯪꯅꯅꯕ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣই ꯑꯍꯨꯝ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯜꯂꯝꯕꯗꯒꯤ ꯑꯩꯈꯣই ꯀꯔꯝ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗ
ꯃꯊꯛꯀꯤ ꯗꯂꯥꯟꯗꯒꯤ ꯑꯣꯏꯅ ꯆꯪꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯩꯔꯥꯛ ꯊꯥꯔꯒ ꯗꯂꯥꯟ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯗꯂꯥꯟ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯗꯂꯥꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯊꯥꯖꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯎꯕꯗ ꯃꯥꯗꯤ ꯃꯥꯕꯨ ꯀꯟꯕꯤꯕ ꯆꯪꯉꯛꯄꯩ ꯈꯜꯂꯨꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯗꯂꯥꯟ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯕꯗ ꯗꯂꯥꯟꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯒ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯁꯤꯔꯕꯣꯏ ꯈꯟꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯥꯖꯗꯨ ꯂꯥꯏꯖꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯤ ꯀꯨꯝꯅꯗꯕ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯣꯛꯀꯤꯒꯤ ꯄꯦꯇꯤꯅ ꯇꯧꯔꯒ ꯅꯨꯡ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯖꯤꯜꯂꯒ ꯂꯪꯊꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯥꯅꯅꯕ ꯊꯥꯔꯨꯔꯤꯕ ꯀꯩꯔꯥꯛꯇꯨ ꯄꯨꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯃꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯗꯒꯤ ꯊꯥꯖꯕꯨ ꯊꯥꯗꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯌꯦꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯩ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯄꯨꯛꯀꯤ, ꯂꯦꯃꯟ ꯑꯃꯗꯤ ꯙꯀꯥꯅ ꯊꯥꯖꯗꯨ ꯍꯥꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡꯅ ꯂꯦꯃꯟꯕꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯔꯨꯞꯍꯟꯗꯨꯅ ꯊꯥꯖꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯂꯧꯈꯠꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯦꯃꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯦꯃꯟꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯜꯍꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯃꯟꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯂꯦꯃꯟ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯤꯖꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯤꯜꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯕꯗ ꯂꯦꯃꯟꯗꯨ ꯑꯍꯤꯡꯗ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯟꯖꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯃꯟ, ꯙꯀꯥ ꯑꯃꯗꯤ ꯄꯣꯛꯀꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯅꯥꯕ ꯈꯔ ꯐꯔꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯔꯥꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯈꯤꯕꯅ ꯆꯠꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫